Manipuri Governor ga Wafam Tarukda Yannakhibagi Matung ngasi Arambai Tengol na Governor gi Mafamda Khutlaising Khutsinnakhre ngasi ahanba Manipur Rifles ki complex ta pangthukiba khutlaisinaabagi thoram aduda Arambai Tengol gi maikedi chaurakna khutlai chani nifu taruklom Governor gi makha Thabada Ladiba official sing Mamangda Khutsinnakhre Arambai Tengol gi miyoi singna ahanba Manipur Rifles ki complex ta changduna khutlai khutsinnaabagi matang adu Manipur da Ladiba media gi miyoi amata complex manuda changhanduna pawol lohhankide tungda khulai sing adu khusinnaba loiraduna thoklakiba Arambai Tengol gi Central Military Police ki Commissioner Manauto na haikibada ngasi khulai khusinnariba ase Governor ga point tarukta yanaraba tungda khusinnabani yanariba Wafam sing adudi kuki sing na taliba separate administration hariba ase Pidaba haina Governor ga yanaki ani subada National Register of Citizenship NRC athubada chana hanba hauba Free Movement Regime FMR gi matangda hauzik chana kanlon khara semdok semjin tawri madu Arambai Tengol na matam khara yengkiba Poppy Thariba asigi matangda Governor gi maikedi angamba thakda Poppy Thariba sing thingnaba honagani Arambai Tengol amadi police anigi marakta afaba mari thamduna lamdamasida ing tappa puraknaba honaba haidokpa mafam Haibadi Chingya Tamyagi Mafam Singda Central Amadi State Police Miyamgi Ngak Senba Karigumba Masi Fabda Kuki Singna Maitei Tamna Nomai Kapsilakpa Tarabadi Arambai Tengol na Khut Hanba Arambai Tengol gi Miyoi Singyauna Village Volunteer Singda General Amnesty gi Matung Inna Protection Piba Haibana Chingba Wafam Singa Sida Yannakhibani Haiki Government of India, Maruina, Governor through the Hanwari Sana, the Halibanasi Sose, Pangok Germany. Sidle Legacy Government now, no separate administration, Masiki Pose, Moida, Cookies, Sing the Talent, Piroi, Hybrid Format, condition of number one. Hybrid Sigi Posila is the Hariba. Aduga, Poliska, Apoka Marie, Anna, Abako Minaraga. Samsung development lang mo honda da pwede sumateng pangba haibo po sumaga peripheral area da lairiba maitei gi sigi yumsing natraga mi singdo adugi poto central gi forces amasung state gi forces animakna yamna safe and secure oina thamgani haibagi point da adugi su yana ba mo le kariuma kokina haiba ngasigi khoi chigi posi pangthok koraba matung chida kariuma kokina Maitei area da natraga Maitei da yamna akan mongda khut tharakna so pan ke do tawraba adoi daragadi Arambai Tengol da amona madugi ritale tawnam honam da angam ba khona tawni ba tawba apana tarukdo photo madu government so accept tawni batai ha kan da adugi photo da yes hai apoi gi leiriba Arambai gi Tengol gi hanagi movement se masida kari gumba amta problem ne henda ba koi dum chachaba adugi photo maga ya ba lei aduga loina da sigi matakta leiri NRC uniform selaga ke doroga khoi ramagi chachaba adu kain pom lai ke abagi forum da adu tawi wa hadana aduna maram oraga sigi point taruk site da aham boina akoi 1 2 3 4 5 6 ni adigi 7 subadana leiriba NRC gi pot today da akoi da athu da update ama tawbiraga madugi posi NRC chana do gi process kore habagi forum khangan ba FMR gi forum free movement regime gi pot today da makata na sangalan ba adigi border fencing chi athu da loisana bagi moi ge bohona gani hai ado koi monitor tawjari adu ma tawri bri yengba loinana 1960 gi MLR Act ki pochima apoi semto kandu da madu gi makha tarakpada maitei singda hena sapu piba hena kana bi ba dai du da yengchen bina bagi wari ma yanaba adu loinana akoi gi poppy cultivation gi process yamna tuna full swing da moi ge ba muthana bagi pambai horkani aduna drug ka kai da ngaksin riba mangi ba angang singgi youth sing se madu kan bayana ba adum ba point mayam se akoi yana ba tung ngasi ge hariba thabak si phangthok chabani na mayam thamjage okay ya yamba